Bom pokai hankiba adu sapon ket manungda hapa TNT explosive device ni isam na yeng bada miyam na sapon kek mangani bom pokai hanbada tongan ba method kaya lebana miyam na chingnaba polam amadi atai icham ba polam sing Thengnaba matamda hektamak paibiganu haiba appeal tawke as presenter na makha taraduna handak naran konjin area da miyoi ama nongmaina kaptuna halam kiba thodok adudagi phangkiba explosive device aduga handak phangliba device asiga mane haike to hairaba jaga ani sidi magi section du matungina ma tawkre adu ani suba ahum suba mari suba si tuma tawbu nangdri section phangdri tawbu ngamdingai sida akoina ma bu fare aduda si lagadaba magi explosive material ID basa kindo koi loina fully recover to ngam masi to ngam masina further third ka fourth ka blast e koi prevent to ngam aduna makhata na hujiksi mana makhata na kari monda sign to le yef se koi investigation sathari kan Muslim singi yamna maru oiba waka board Manipur gi mapung phaba building sanana bagi senfam earmark torogani haina Chief Minister na phungdukre ngasi minuthong Hafiz Hatada board asigi chairman gi office sanga bagi thoram da Chief Minister na wafam asi phungdukhibani sanga bagi thoram adu da waka board gi chairman MLA MD Fazul Rahim amadi agriculture minister MD Abdul Nasir Susaruk yake wangang kiba singna minority singi awada pagi matang da Chief Minister na paikat payaba thabak paikat pinaba phungdukhe Chief Minister o ibobina Sonia Gandhi na jatra hunduna saramba Muslim mahiroi singi hostel asida kari kudong sadaba amadi problem leibage haibadu khanaraga paikat payaba thabak paikat kani waka board ki staff watliba asesu mentionana ba amadi mapung phaba building ama sanana ba athuba matamda sarkarna achangba sel earmark toragani phongdukhe channana ba no hostel si adum masal lai koi khaba matam gi koi minister Alauddin ne kaine koi khanaraga aduna tawjagibani aduna huji wafa boche any scheme amada Bharat Sarkar ki Prime Minister ki minorities ki package dani khangde amadani khangde aduda lawba yare yadrasu laitaba koi state ki plan de ni khangde amani khangde pasha sungso soidana koi yamak tawnana ba koi kuthokna ba tawgane ba Bharat Sarkar ki Prime Minister ki package ni khangde amadu tanabada matam sangba targa jo koi state government gi leiriba keno sidagi koi sidagi tawraga dum Eastern Command gi General Officer in Chief Lieutenant General Dalbir Singhana luchingba team amana ngasi more da chatuna ngamkhai gi matang da yengsin khre yengsin badu da GOC 3 Corps amadi IG Air South to yauke ngasi ayu angan badagi helicopter da Mantri Pukri dagi team adu khongsalaga kaksing da thunglaba matung da more da yaukibani more da thungbaga ngamkhai gi phibam chaurakpa ama yengsilaba matung da hanke Dalvir Singh ase ngarang Imphal da thungduna Churachandpur da su visit tawkhibani hauziga ten brem tang lojare beki matung da taram nokchare Dimapur dagi FCI gi gehu puduna lakpa tata truck amada beer box kaya purambadagi laikai gi mera paibi singna fakhre thodo si ngasi ayu pung tarama thoirom taba matamda thangmai ban yumnam laikai gi lambi amada thokhibani thodok thokpam dagi phangba pauda tata truck registration number AS11AC 4536 na lambi asigi yumgi sambal amada thomjin badagi laikai gi mera paibi singna thigat pada beer sing adu yawi khanglakibani nakalamar da Narcotic Affairs Bureau NAFK civil dress set pa myo kharanasu hariba tata truck ase tanarakpani hare tata adu da yauramba RC book ki matung inade gari mapu ase upper Nababoknik Das Care of K Surjamani Singh Sagolban Khamnam lerk tagine gari asigi permit number na 198 ni thodok thokpam da Imphal West ki SDPO Madhunumai OC Santi Kumar Lamphel Police Station ki OC Imocha NAF ki OC amadi excise ki miyoi sing laktuna yengsin ki police amasung maira paibi ani gi marakta ngaihak muknaba thoke gari je kanna thoreba somdagi gari ani je thainaba matamda sismna thomjun gi baneba gari je ko adudagi de khoina nangsi posti gari yawi haibaneba adagi driver sin habada posti dai da phore kar yawi haibaneba gi hu marakta phore le kar khummaga porakpani haiba adui de noina puba yara roi khoi maira paibi khoi mayam thajabaneba Thasigi tangtara Nepal da Wangoi Police Station gi manung chanba Naran Konjen Pali Chandrena Dimapal da sakang da bamye kharna nongmaina kapna halamba okram Gyanendro gi mihat ta chena bamye sing asi phawbo putopang ngamde haiduna misi asigi matang da sem khiba je sina chata khiba pung tara humde gi general strike na mahusa gi punchi da akai ba pikre masing yamlaba mye singna singjame area da Imphal More lambi thingjan ki ayu angan badagi hauna lambi da tayar mai thaba uwa amade fata haude sing paisinduna asat awok sing thin ke
जनरल स्ट्राइक असिना मरम ओइदुना स्कूल कॉलेज सिंह कानखिदे इम्फाल की मरुओइबा कैथल सिंह अयाम्बा मफमदा निंगथिना थोंग हांगनखिदे जनरल स्ट्राइक असिबु सौगतपा मियोय खरना ख्वाइरामन कैथलदा दुकान सिंह थोंग लोनसिन हननबा होनबदगी पुलिस ना मियोय खर फाजिनख्रे हरे Apex Corporation Marketing Society Ladiba Mafamasida Tribal Boys Hostel Sagani Haina August ki tang kunithoi da Manipur Sarkar gi order amana Ima Panthoibi Street Vendor Union gi pofam phambi singda aiba che piramle hare masigi matang da union asina Minister Singh amadi mari leinaba authority pumnamak na khanabiraga mafam chabada hongdokpinaba memorandum pisin khre hare memorandum adu da palliba mafam singde mahairoi haiba sidi miyamna langdaba mafamda ahango mafam yengduna tungi khanduna sabiu jati amatagi oina sabi गनु जाति खुदिंगमकी ओइना येंगलगा साबियो हाइरे पुमनमक सिंग असि येंगलगा अमदि प्रजा सिंगी मोटसु लौबिरगा चिंगी मफम ओइबा लंबी थोंगसु खुदोंग चाबा चथोक चसिनसु नुंगाइबा मणिपुरदा लैरिबा जाति पुमनमकीसु ओइबा पुना नुंगसि जानना लेमिननाबा तुंग कोइना सनबा यानबा येंगबिदुना छात्र छात्री सिंगी हॉस्टल साबिनबा वाफम यावरे होजे अमुकना टेम्पेम लौजरे ब्रेक मतुंगदा मयाम अमुकना तराम नोकचरे SDC Hangangi Makada Laiba Laifam Sifai Amadi Achan Bigay Khul Aduga SDC Sagol Mangi Makada Laiba Pukau Naharup Khul Sing Asigi Lamgi Pata Sing Computerized Tauragani Hare Porompata Laiba Imphal SK DC Office August Kuntra Dagi Zamabandi Computerized Ki Thabak Asi Sathagadabana Ayupung Taramathoi Dagi Nungthilpung Ahum Phawbagi Manungda Lawbayagani Hare खुराई नांदैबम लेकाई ग्राम पंचायत के प्रधान युमनाम चित्रा देवीना इंदिरा आवास योजना की मखादा जिंगाबान सिंह बेनिफिशियरी सिंह येंथोख्रे ngasi खुराई साजो लेकाई दा लेबा प्रधान की युमदा पांगथोखिबा थौरम मदुदा पंचायत की मेंबर सिंह सुसरुक याखे प्रधान चित्राना स्कीम असकी मखादा नौंग युम सागदबा मियोय मंगादा जिंगाबान मरी मरी अमदी साबा हौरबा मियोय मरीदा जिंगाबान अनि अनि पिबने मतुंगदसु प्रजा सिंगी पिरकपा कानबा सिंह मसा मसादा यहोनगदी फोंदोखे अदुम मखाताना आईवागी फंगक फैसिलिटी खुदिंगमक अदगी थबक खुदिंगमकता अखोय फजना मियामदा उथोकसरगा थबक से तौजगनी हाबे पांदमदने थादेबम लेकागी प्रधान अमोय नैना जंगसन जरेबे हौजिक मरोयबा पामु CM की गेट अमदी मंत्री पुखरी की रेस्टोरेंट दा बॉम पोखाय हनखिबा प्रिपाक प्रो की एक्टिविस्ट फागत पंगम ख्रे अमदी मुस्लिम सिंगी यामना मरु ओइबा वाकअप बोर्ड मणिपुर की मपुंग फाबा बिल्डिंग साननबगे सेंफम एयरमार्क तौरगनी हाइना चीफ मिनिस्टर ना फोंदोख्रे आईएसपी पाउमियंग ताबिरिबा सिंगो मुकाना खुरुमजरे